नाट की हराव चयांबग लोइनना कुकी चिन मिजो फुरुप की लौरोक मतुंगी कुमहई जवांग कुद पांगथोक्रे गवर्नर ना नुक्सी चानना लेमिनबगी पाउसेल पी बीजेपी ना लुचिंगबल लैंगाक असि एडवर्टाइजमेंट की गवर्नमेंट नते लैंगाक ना पाइहलकपा थौरांग सिंगबु मियामदा खंगन्नब होटनबनी हाइना आईपीआर मिनिस्टर विश्वजित ना फोंदोक्रे Caesar Hospital and Research Institute na Caesar Children Heartbeat Program ki saruk amoina ataba mamalda angang tragamatoi layekre. Mahamukurum zari dom yengbir Impact News ni Prime Time Manipuri News Bulletin dai khaidam jentazina huje pungja se faub gamer boxing mam da pizari. Kuki Chin Mizo Furup ki Laurok Pantha loiraba matungi harauk tayamba fongdokpa kumhai Jawang Kut State asigi mafam kayada harauk tayam na pangthoknari. Kumhai asigi mapung oiva thoramna ahanba Manipur Rifles Ground State Level Kut Committee Manipur na sinduna pangthokli. Thoramadu achoiba mitunglen oina saruk yakibi Governor Dr. Najma Haptulana Manipur da leiraba mipung khuding makna state asigi amatta oina khangadabani haina fongdoki Governor na makatana lamdamasigi mahogsana thambiram liba pukai langai sing asiga loinana nungsi chanana hingminnana ba honagadabani haiki pangthok liba kut kumhai adu Governor Najmana chatnabi gi matung inna gongbu khutna ahumlak thomduna amasung gas balloon sing atiyada paihanduna hogdoki kumhai adu da kuki furup ki tongan ba district sing digi lakpa cultural troops sing na makal matel gi jagoi isai sing kudol tamki loinana miss kut ki traditional rounds su ayuki matamda pangthoki kumhai adu gi ayuki oina pangthok liba thoram adu da deputy chief minister Y Joy Kumar yauna minister amasung MLA sing loinana miyam na sokyaki all the indigenous people of this great world have got something common that we should enjoy. We should celebrate the festival of harvest, which the Kut festival really represents today. Let Manipur grow, develop further together with everybody's help. Yet continue to remember our culture, continue to enjoy our traditional culture, art, craft and dresses and the food. Manipur da Kanglup Khudimak nungsi chanana hingminnabagi saktam ama sagatpada kut kumhaina achauba thodang lauri haina Chief Minister Nongthomam Birena phungdokre loinana Manipur gi khwaidagi chawba kumhai singi marakta ama oiriba maru oina chain kuki mizo furup ki khwaidagi chawba laurok kumhai asina lakpada lamdam asibu ing tappa nungsi chanaba chawkhatpa amdi wata padaba lamdam ama oirasunu haina Manipur gi Chief Minister na yaipa pauxel pikre ahanba Manipur Rifles Ground State Level Kut Committee na sinduna Manipur gi Governor Dr. Najma Haptulana achu mitunglen oidana ngasi ayuktagi hauna chatharapa kumhai asigi nungtil gi session da Manipur gi Chief Minister Nongthomam Birena atob mitunglen oina saru yakibaga loinana PWD Minister IFCD Minister yauna tongan ba Minister amadi MLA kaya su saru yaki jagoi CMD fashion peasant na chingba harau tayamba phongdokpana mapung oiba pangthokliba thauramasida Chief Minister na haikibada kut kumhai asi India gi tongan ba mafam amadi India gi mapanda tariba chain kuki mizo na khundaba mafam singda kumhai asi pangthokli haibasi tabada chokthok saba poi amaromda India government na kut kumhai asibu masak khangbiduna lam koiba singi pukning chingsinnabagi pangthokpa kumhai singi marakta kut kumhai su yahon khre haiki hingu amasung hingalo haiba wakhalonda lon drama Pija chakcha khenaba lining na school tinadaba kangluk kaya na punna kalai taduna leminna di balam damasida amukka hena ekoi punna nungsi sanana hingminnabagi saktam sagat pada kut kumai asina chawba thogang lauri adana phajjan mapung phana irang yauduna ishor gi mingda ninthina shanti laina pangthok pangamba The important part of the festival is that the food is an effective instrument of socializing across the communal boundary. Jabangkut Kumhai ngasi Technopole District su Works RD and PR Commerce and Industry Minister Thongam Bishosin atoi mitunglen oiduna pangthoki Technopole District Jabangkut Celebration Committee na siduna District Headquarters ta ahanbo ina pangthoki ba thauramada nat ki oiba zagoi ishai amadi Miss Kut Peasant
contest na mapung oiba saruk oiki ngasigi thoromadu da saruk yakiba Minister Chongam Bishojit na haikibada Jabangkot ki kumhai na lakpa sida lamdama sida lairiba furup khudingmakna khenaba pumba thadoktu na amatta oiba santi leiba nungaiba Manipur amagidabak punnam mangda changsin minasi haina appeal tauki ngasigi thoromadu ga mari leina na Minister Chongam Bishojit na Athuba matamda Technopal District Guest House ama saragani loina na District Administration da lairiba award apasing asi Chief Minister ga tanaraga athuba matamda Laihandana Bahotnagani Haibagi Tazaba Piki Nasigi Festival Adu Sililang Liba Committee da Lupa Lak Amagi sent from the Minister na Pusinaki. Haina dagi nung sinaramba aduga Manipur haiba pose ning thau palinga ki haktak taki hoi hauna akoi punamagna ngak minaramba matamdu power banung sinabagi lairiba mari aduga matamdu dagi lairiba mari singje tamna akoi lairiba modern life ta lakpa matamda hek akoi se kaukthok padawna tawbadagi akoi gi marakta lairiba mari singse kaungna badawna tawbase masi ningsang ngai wenana ba akoi gi all the time akoi gi ahal lamanna generation khudimak sidaida kun takpiramba tambiraba haibase akoi gi inat aduga akoi gi tradition oiba mathau tai madutada akoi Manipur sinba thungna nungsinabagi chang hengalakani aduna nungsinaba chang hengalakpa matamda akoi unity laigani peace laiba matamda akoi gi Manipur soinamaki chakhatkani Chandel District Su Kut Kumhai Pangthoki Kumhai Adu District Kut Committee na Sinduna District Adugi Suknu Lamhang Dalaiba ZYO Lampakta Pangthoki Food for Cultural Integrity Haiba Nungi Oiba Wakalon da Pangthoki ba Kumhai Aduda Kumhai Sige Kut Pa Oikiba Sokomang Haukip na Haudoki Thoramuda Water Resource Amasung Yaski Minister Let Pau Haukip Yaung MLA Sing Amasung Miam na Sarukyaki Kumhai Adugi Manung Channa Pangthokadaba Miss Kut Chandel gi traditional dress round su Miam Utki Kumayadu da atuba mitunglen oina saruk yakiba water resource amasung yaske minister let pau haukip na culture yaudana aikoi karisu oiba yaroi aikoi na aikoi gi ipa ipu singna thambiramba culture yokhat minasi haiba wafam phongtoki Hongfu Mapan Rak Suba Information and Public Relations Day gi thoram ngasi Imphal gi Moirangkhom da leiba DIPR complex ta pangthokre thoram adu da athubi mitunglen gi warol piraduna IPR Minister Chongam Bishojit na hai lamdamas gi miyam na paliba lengak asibu advertisement gi government ni haina hairi adubu government asigi pandam di lamdam asigi chakwat thorang gi damakta lengak na paikhatlakpa thorang sing adubu miyam da hanna khanganba haibisini minister na makataraduna hai national highway gi fibam phatre haiba si lengak na khangdaba udaba natte nongching gi fibam phattabana maram oiraga thabak loishinba yadabani nongching gi fibam nabu pharabadi numit 10 da natraga 19 da loishinba ngamgadaba thabak ni haiki ngasigi thoramadu da saruk yakiba IPR gi director Megachandra Kongbam na hai north east state singi oina journalist singi Fibam Yanglakpada Manipur na Kwaidagi Fibam Sokli Adubo Hauzik Paliba Lengak asina journalist singi oiba scheme sing amadi anoba thorang kaya ama paikhatpa haure haiki journalist fraternity gi dabak hauzik media park ama sanabagi thorang loisilak leloina na press colony lingnabagi thabaksu mathang hauragani haina mahakna makhataki panbiyai englishing machamapal gani fugamapan gi ngasigi numit asida Manipur Lengak na publicity office ama laikhidraba RK Maipaksana na ahanba publicity officer oina thau puhanduna hongdokhibani yamna press media da yamna focus piragana ko thabak itau tawdagi wakum nataba dubai koina tawgadaba thabak thoram puramapsi ekoi praja singta hana khangan bai se ekoi ithawni matam lakku matam da ma imagi thu one by one implement or bai se ekoi kam planning program ni matu ina ko chatra ko pochaka mani adu ko du tarani nadra kunni khakta matam review madu da ekoi gi adam ekoi na 20 days tuki manung da ekoi na kari to bonong ge na tra kari to ge do akoi praja myam du se ge je ai minister amu oina ekoi chawthuna du haije ge ko media gi ni naw ding je sanitization sum tawjabani marakta ekoi na highway da dabdi cha tuki badik phatre ai su sa le toina adu highway je ekoi na ta tamla ni state ba chalaga same ya da gi port khra su leiba adu ka when ekoi na darkar le matam da paisa available oi gi port leita base si su ekoi na khangina ba darkar Go to hills and bringing the gift hybrid slogan gi makada anoba legak na chingtam animak thong manana chakhat minana ba hon aduna lakli anoba legak asida lining like soul sakchu amadi fize chakcha gi khetna ba laiti hain IPR minister TS Bishojit na phongdokre wafam si ngarang Imphal de kilometer chamag sumna ahum chatlaga leiba Senapati district ki makui Liangchi village ta pangthokpa Liang Mai Furup ki chagan ngi komhaida atoi mechunglen gi warol oina phongdokhibani Kholas ge football ground mamiyam da sinaba yauna pangthokpa thoramadu da makui khul amadi masigi akoibada khundaba furup kaya gi miyam na cultural dancing utki
Thoramasi ki atoi michunglen oikiba Minister Bishwajitna furup kayana khundaba lamdam oibana aigi furup ki haiba wakal thadok na duna apun bagi wakal sagat na bahona minasi haiki furup khudik mangnai ipa ipu singna chana ramba lining laisol fize chaksa yokhat na ba hotna bagum furup khuding maki ipa ipu singi nungsi chana na leminarami haiba si kaukum thokti haiki English ani ga taraga mapan gi Mars tha fawbagi manungda yumthong khuding mak mai ngalhan na bagi pandamda khulasi da leidiba 25 kV transformer asigi mahta 100 kV ama numit humni marini fawgi manungda khunja singda sinaragani haiki Masidi yamna nungaiba pochak mayam phangi festival yawbuju phangi lambi gi film khangbuju khangi lampham je leiriba praja singi awaba nungaiba punamak chu khangabani ai sarkar da meeting tawo matam da yamna proudly ngang bangam bagi tanja amusu praja mayamna pibi re musigi damuk chu thagat chari haina ai thamjabaga lona na mafam se da lambi thong PMJSY rural development panchayati raj gi makha da leibani masi kanagumba contractor amana Sam sahi kharagi mamang da tawramaga loishandana leibase ai soidanamaki loishal har kanda praja myam da communication yaudana chakutpat khongdang da thinda ba haibase hona chani aduna akoi communication ji enhance to not only this akoi PMJSY gi rot sunatna ai bihar manungi leiriba jaga khudimak sida akoina akoi connectivity enhance to hon ba haibase ai gi wakhalon amata oina logan Lakliba November Nipanbu Black Day haina observation tawgani haina ngarang Congress ki President na phongdokiba wafam adu leibak asigi praja miyam gi interest ta pangthokadaba nate miyoi kharagi interest ta pangthokadaba ni haina BJP na maral sirakli mamang chahi gi November Nipan da leibak sida demonetization tawkiba adubu yaning da phongdoktuna Congress amadi achai party singna Lakliba November Nipan asibo Black Day haina observation tawgani haina ngarang Congress ki President na phongdokibani wafam adu gi matang danga sini taipa chutekta leiba BJP Manipur Pradesh ki General Secretary ke Sarat Chandra ki office chamber da pangthokiba pawmi singa unaba madam mahakna hai demonetization na maram orga leibak asida awon ba kaya yamna purakpage haibasi miyamna khangnaraba wafamni masi khudam hairaga demonetization gi matungda leibak asigi state manga da mikhal pangthokpada BJP na changwang na mai pakiba aduni haiki handak tang nipan da kawgudori black day laktokani halibase masi Manipur praja singi interest amadi bharata leiru praja singi interest to gunate makhoi gi kanagumba miyoi kharagi interest masi BJP na phaba tawrasu akoi phattena haiba yamna constructive port khara tawraga su madu constructive oide haina bagi damakta tawba adugamba black day ne na koi BJP na haidaba ngamoi Ngarang nongalamdai ayuk pung ani taba matamda haurang khunau mapada Imphal West District Police Commando nifumanga suba Assam Rifles samadi manga suba drain ke gi apunba khutpu na thibu humbagi thabak chathabada haurang khunau dagi sanjenbam herozit atokmem SP atopaming Rocky Chahi kuntraga mathoi suruba miyo ema fare haidi maha ngairangbam amadi haurang area da UNLF ki ming seasoner ga paisa khaibada chenaba miyo ni haidi ma ki mathakta patsoi police station na case ama register tawduna wahang pahong chathari haidi nakalmrom da ngarang numit yungba pung taraga nithoi ga minute tara chatpa matamda Bishnupur District Police Commando na ningthokong area da thibahum gi tabak chathabada Lilong Haurebi makha leikai dagi Nazir Ahmad masagi chahi kuntra suruba miyo ema WY tablet chani amadi N10 strip taraga kona fare hairi mahaki mathaktasu Bishnupur Police Station a case ama register tawkibaga loina wahang pahong chathari haina police ki PRO na thadrokpa cherol amana hairi Thobal Commando amasung kunga taruk suba Assam Rifles ki apunba kangbu amana KCP MJC gi kedar ama fare kedar adu soramakha lekaidagi Muhammad Aslam atokmeng Masjid Chahi kunga nipan sure Impact News na fangba pawgi matung ina ngasi numit yungba matung pung ani taramdaida Thobal Commando amasung kunga taruk suba Assam Rifles ki apunba kangbuna Thobal Bazar da thiba humbagi thabak chathabada Aslam bu fabani farab Aslam dagi KCP MJC gi demand letter ani amasung mobile handset ani fagat ki loina na makata na wahang pahong chathari Thobal Police amasung commando gi apunba kangbuna Lilong Turel ahanbi upak thong manaktagi nupa ama guli makhal kayaga kona na faraba miyo edu Lilong Turel ahanbi upak thong makha leikai dagi Muhammad Jual Hakik Chahi kuntraga mathoi sure ngasi ayu anganba ayu pung mari makhai taba matamda leikai edu da thibo humba chathabada Zualasi World is your tablet piece chahunga maubuktra SP tablet piece chatrikam nifugat humdoi N10 tablet piece tara Daxona tablet piece kungam nemfuga nithoi ki coat cough syrup bottle mari amasung shell oina lupa lising kungo humdoiga chamapal ga humputra fabungam ki hairi farba Jual gi mathakta Thobal Police na case ama lokhatpaga loina na wahang pahong chathari
Handloom and Handicrafts Delivery Scheme Mudra National Handlooms and Handicrafts Development Program Ama Directorate of Handlooms and Textiles Government of Manipur ga Kusamnaduna District Handlooms and Textiles Office Imphal West na Sinduna ngasi Imphal West ki Awang Ziri Community Hall da pangthokre ngasi gi thoramaduda MLA Dr. S Ranjana Phongdokibada Mamal Laba Kutsa Hairaba Aikoi Imai Ben Ichil Inau Singh na Hona Jamanna Manipur asi India gi amadi malengi mafam sinba thungna saktak libani Sports Kala Sanskriti Kaktanatana Handloom amadi Handicrafts na su henna afaba masak taklibani haiki Handloom and Handicrafts section is a prayer of labor is a prayer of other way in Kuzakuma Kabak Similar Isai Central Lamio Social another thing of the Ryan City live awareness program to be Makata, fighting for the training and Tausi Kotsi and that way. After I am a person who needed city and another whole Indian Red Cross Society Manipur State Branch na sindunangasi Chako Binaba Kanale Jedraba Amadi Mapuroiba Kaina Krabi Ningol Kayabu Chako Duna Harau Tayam na Kudol Potam Kre MZ Venue de Laiba Indian Red Cross Society Office Tapangto Keba Ningol Chako Bugi Chamba Toramadu da Lamdamasigi Naha Oina Mapuroiba Kaina Krabi Ningol Tragamapan na Srukyaki Numidas Gamarilena na Indian Red Cross Society Manipur State Branch ki Vice Chairman Narendra Ningomba na Fongdropada Branch Asigi Secretary Professor Y Mohan Gilamjing Makada Hauki Bachahi Dagi Hauraga Ningol Chakobugi Thoramasi Pangtokuna Lakpani, Matam Chupada Red Cross Society Manipur na Mapure Bakaina Krabi Singidabal, Angamba Takta Hotnagani Haina Fongdoki, Loinana, Bransasiki Secretary Professor Y Mohena Fongdoropada, Manipur Gipuari da Lishang Sitna, Laihongna Bagidabak, Manung Matam Chadana Mapure Lake Hidrabi Singidamag Red Cross Society na Angamba Takta Hotnaduna, Lakadaba Chahida Su Pak Sana Pangtokna Hotnagani Haina Tazaba Piki. Lakadoriba sahi lisang sitna sida Red Cross na conflict zone gi marabi phirbi window sing si chako wa ha pajaba tradition se tungnam chat so le ho na ba na khoina kan na hona jeri tungga lakadwa office lawyer sing le na haron volunteer sing so audana ga anna thana dana mishina ba mari thamliba conflict ki window sing se nongwai maruna punsi lo chandraba my Mapuroiba Singi group Sikhi Naharona Akiba group, the security force could the leg group Singi, Tongan Tuan Book and Nishi Punzalaga, we being the Amatani Arab than victims Singi with your Singi. That was not she that was missing that. Miyam na Fangpam Tokpa PDS ke Potlam Singh Suna Fangdribas ki Matang da Mityang Changwinaba Struggle Committee Manipur SCM na Chief Minister ke Pukning Chingselakli. Ngasi Kashampat Laisom Lairakta Laiba SSUM gi Loishang da Pangtokpa Paumi Singh Unabada SCM gi Publicity and Propaganda Convener and Tanoranjanna Hai Chahiya Sida Kyarak Hanna Ising Ichau Toktuna Wanaraba Matamasida Miyam gi Chaktung Suna Fangdabana Amuka Hen Awaba Mayok Nare Napsagi Makada Ching Sini the Natana Ahongba Mamalda Hawaii Gehu Tauna Chingwa Potlam Kaya Miyam na Fangbagi Hak Lady Bani Haiki Potlam Sing Asi Suna Fangdabana Miyam na Wanari Bachairak Asida Achumba Taugani Hain Laudiba CM na Tumina Laishinba Laibak Tibani Achumatamda CM na Midyang Chandrabadi Laibak Miyam ga Loinana SCM na Makal Makakyage Kongjang Sangsilagani Haiki National Food Security Act ki makhada miyam da mapung oina lairaba miyam da phangada ba PDS ki polam sing asi ngasi phawba mamang thak taki hona ngasi phawba mapung phana phangdana lairi asikumla ba tangkak asida Manipur gi mari lenaba authority singna amadi Manipur gi damakta achumba tawgani haina lairiba Chief Minister phawbana miyeng changdana laiba si yamna laibak thiningai masak ama oi atu matamda Chief Minister na miyeng changbi daba Taragadi, Struggle Committee Manipur ga loinana, Kunas de Lariba, Lebak Myanga Lona, Akanba, Democratic over Konjaka, sanction of Dr. Siam Sad, Baloy, Habasi, Langata Kanganzari. Matang size the break amlongzage break Matungda says the Hospital and Research Institute na says the Children Heartbeat Program gi Saruk Amoina, Angang Taragamatoi, lying Kibuki Pau, Amadi Manipuram Sung Malingi Tongan ba Ipau Sing Pudan Lakchage, Impact News Permitting, Tadun Review. Breaking Matung the Mayaba Mukana Taram Nokchari. Says the Hospital and Research Institute Serena Ahan Batanka Ki Oina Pangtokiba sees the Children Heartbeat Program da
punna angang taraga mathoi laying kre ani suba phase ki oina thas ki tang kun ga tarita ki kuntra fawbon numit mari ni chupna chathagada ba program asida punna angang kun laying na ba pandam thamli haina siri ki managing director Dr. KH Palina phongdokre program asi National Rural Health Mission ki makhada paikhatpa Rashtriya Bal Swasthya Karyakram gi sarokam oina pangthokpani mamang tha October tang ku taraga ni thoidagi taraga mari fawba numit humni chupna chathakiba ahanba phase aduda Chennai gi Saknai Raba cardiac specialist Dr. R Prem Sekharna heart ki chamber hoba angang taraga mathoi layeng kibani ngasi sirigi conference hall da pangthokpa pangmi singu unabada institute as managing director na program asida angang ama layeng nabagi dabak ibong manung dagi ataba mamalda supna taki lupa lishing kuntra khak puthokhan ki ani suba phase ki oina angang kun layeng gadawriba sida angang Sigi Assembly constituency singi mihut oriba amadi donor singna lupa lising kuntra gi mating taubiduna tungi yumbi kanbada mating pangbiu haina mahangna phongdoki ana bagi parents na imung manung na 30,000 ama koi puthole ajiki procedure si device ama yauri manung da hapna device si amamam da ko si 70 to 80,000 piba adugi pot yar pune maman si len bedagi sinabu hena tangi haitare na bedagi 30,000 adugo kanagumba donor MLA sing aduga business housing adu honorable MP minister sing mayam sidagi akoina nizari si another 30,000 magi kendra da leiba anaba sing laying biu Jawaharlal Nehru Institute of Medical Sciences Janims to operation Tauramdaida operation Taubada Sizinagadaba Firol Chotkre Haiduna Taubidabadagi Palace Compound Labor Advanced Hospital the Taukre Haidi Janims Hospital ki thawngasibu anaba masana pendaba phongdorokli thogdogasi gi matangda Manipur Press Club ta paumi singu unaba mada thawbal laisang them dagi laisang them Suresh chahi nimfu mangana surba mue sina haikibada mahak hernia haina khangnaba apomba makhal gi anaba ama mamang thagi kuntra da operation tawragani haidun operation theater da pusin kibani nuktel pung ani ga minute kuntra rom tarba fawbuda operation tawdabada hanglubada operation tawbuda sizinagadaba firol chotkre haiduna tawkhidabani adubu mahaki matungda lakpa anaba anidi operation mai pakna tauki hari Janims Hospital gi thawong da pen da dun advanced hospital da khudakta chatlaba tungda operation tauki haina mahakna makhata ki doctor na masagi mathau pukning changdabagi mathakta achanmira naiba thawong pen det matungda asiguma thawong chathaduna lairaba anaba singda otpi ganu hairaduna mari leinaba authority na meeting changbiu hairi tang kuntra October gi Monday numisda khudakta numidangi pung tarukta aya operation tauki kari maram gi damukta aina operation si khudakta advanced hospital da tawri bano haibagi maramdi Zen hospital gi se sang document khudimak singdu advanced hospital da aina pull up to tele show tawro matungda advanced hospital gi miyo eduna yani operation pangthoji haidana numidang pung tarukta operation mai pangna pangthok piki Rotary Club of Imphal Rotary International District 3240 ge nifuga taruk suba mapokumon pangthokre Manipuri da leiba Rotary Multipurpose Center Hall da pangthokiba thawramadu kamari leinana Impact News ki paumi ani yauna lamdam si ki paumi taret oktun ikai khumnaba utkraba paumi sing adudi Impact News ki news reporter Mutum Ramesh Chandra Impact News ki news cameraman Laimium Subhas Sangai Express paukche ki reporter Konsam Samita Poknafam paukche ki reporter Dev Chandra Ichel Express paukche ki reporter Baby Srint ISTV News ki paumi oinam ibo chauba amadi pharmacy maki cameraman Ajit Kumar Laisang Temni Tharamasida Rotary Club ki maikai digi paumi singda citation amadi trophy mamam khudol tamduna pungning thawatki Government account amadi office statement subada mateng pangnaba employee singi oiba LMS counseling center amangasi kurai thoiding jam laikai da leiba wai lal babu gi yumayum da hangdokre center asi hangdokpi gi thoramadu da saruk yakiba State Academy of Training gi additional director W Chandrakumar na hai department sing da leiba employee sing no office procedure training Taudabana, Maramoriga office ki file sing subada awabakaya mayok dari haiki. Maramaduna kudongcha da sing asi karada oirabasu koknaba center asi linkat pani haina fongdoki. Manipur State employees amadi pensioners sing da su taret suba pay commission chatna halu haiba demand da haukiba October kungamanga da chathakiba mass schedule leave ki kongjang gi demand laingakna employee manga thabaktagi suspend tawkibabu Manipur State Pensioners Union na kanna yaningdaba phongtorokli loinena laingakna laukiba firep adu amuk hanna khanthaduna athum matamda suspension order handoktrabadi akanba khongjang changsilagani hairi
Sagolban Hainokpo Patanjali Yoga Center the Numichamani Chupna Chatarakpa Yoga Training Program Lucian Biki Tauram Pangthokre Tauramasi Sagolban Hainokpo Patanjali Yoga Center Amasung Bharat Swabiman Trust and Patanjali Yoga Samiti Imphal Westna Punna Kusamnadan Hainokpok to Laiba Imai Bema Yumjau Lairembi Laibung the Pangthokibani Gasiki Tauramasiga Marilena Training Program as the Saruk Yakiba Mui Singda Certificate Yentopiki Tauramasu Pangthoki Iman Shem Inat Loishang Ilelgi Ahanba Kudol Oina Putokpa Maite feature film Mamlasanu Taibungpal film Nasigi Sakfong Bagi Tauram Nasi Pangtokre Palace Compound Leba Manipur Film Development Society MFDS ki holder Sakfong Bagi film Asida Ready Man and Yumnam na Nupagi Maru Eba Saktam Lanki Loinana Niki na Nupigi Maru Eba Saktam Lanki film Asibu Takpi Tambiba Director na Oken Amak Jamni film Asi Maru Ina Kunba Achoba Mui Sing na Lairaba Mui Singbu Hantana Yengbiba Tatita Wina Dobibadagi Tolakba Tokaningdaba Togdok Sing na Lamdamasida or Helakliba Awaba the Yumpam Oiba Warini. Filmasigi Quidiki Topa Sintaninga Oiba Saruk Amana, Filmasida Yauriba Sin Kuding Makta Lamdamasigi Yel Hongaidagi, Leraklaba Chatnalon Chat Fezet Chaksagi Fazaba, Mamita Handuna Miyangi Pukning Chingsin Hanbaga Loinana, Lamdamsigi Yel Hongaidagi Leraklaba Fazaba Kaya Filmasida Uhanki. Quantity is not the quality. Quality of the focus torgadi. I could see Karamayak Shengna, Torpang, winning a Tazabani, Masi Wapam, Pilam, the Su, Pushanjanini, Yam Machine and put up another Karadan quality lane, Machina, State Sigioina, Labak Sigioina, even international, he talked Changiwaya about quality level, Potok on the focus of Matam Oi. She Bollywood keep film, Hollywood keep film, and a Kanbum lay. Madonna quick screen she the heck young brothers, so a Masidi might take film, have she Kangan Bangamba or Shamlay. Omar Singh Wangkem the Iba, the writers Mahabharata and Ramayana as the real religious scientist Goba, Lairikta Puaribu, Nataibagi Wafam, Manbakaya Yauribadu, Kangla Pamtona. Taraina Laude, Hiramasiki the Makta, Umanglai Kanbalub, Ukalna, Semdok Nabakana, Changsiliba Kongtang, the Pamtau Humpuga Marina, Angamba Mating, Pangsilagani Haina, All India, Kangla Pakangba Temple Development Society Secretary General na Tadropa Cherolamana Kangalakli. Jose Nasinomagi Sanabagi Pau. Jaliba Chahi Sige September Kuntradagi October 3 forward Argentina gi city Rosario da Pangtokiba the Youth World Archery Championship ta makong matang tarakraba Ningthaugzam Zamshan bu taram okre ngasi Imphal East ki manung chana leiba Laitembi Youth Welfare Organization naharup pangong wakong na sinduna taram opagi tharmado Pangtokiba ni Ningthaugzam Zamshan na championship aduda mixed team da gold medal ama aduga men's team dana silver medal amaga fanglakraba Sunrise Asina national amadi international gi thakta Pangthokpa archery masana gi championship kaya da manamathong kaya lobang amkre Thangzam Birachandra amadi Maipakpi Memorial Kunganithoi Suba Nupagi Winners Cup ta AFC Thawal semi-final chawbang amkre hairi ngasi DSA Chandel gi team ama oriba ULFC Chandel na yumbu oiduna away team ama oriba DFA gi team AFC Thawal ga sanakiba match asida AFC Thawal na ULFC Chandel bu panjel ama sinoda maiti ba piram laga Winners Cup asigi semi-final chawbang amki All Manipur Football Association gi meeting makada pangthokliba football tournament asida Manipur ki tongan ba district singda sanakiba Super League ta winner oikraba team taraga mathoina suryari tournament si hayeng NC Club Khongam Pat na yumbu oidana SKYC sekmai gi sanabungda Ziliangrong FC Tamenglongga lamba tongragani haina tournament asigi convener na thadropa cherola bada khangalakli Asian Fencing Championship ta gold medal fanglakraba Ilangbam Inglemba taramna opagi thoram ama ngasi pangthokre ngasi kaishamthong Ilangbam Leikai Marine Drive ta pang Taram opagi thoram adu pangtokibani Ilangbam Inglembana chahi isige September 10 dagi traganitoi forward Thailand gi Bangkok ta pangtokiba Asian Fencing Championship ki under 12 boys ki EP masana the gold medal ama lawba ngamlakkibata natana sanoresine state amadi national gi thak ta pangtokpa masana sigi championship kaya dasu makong mathang taba ngamki
Stern India Powerlifting Championship ta medal Fanglakkrabi Sanaroi MD Championship aduda Saruk Yaruba Sanuri Singh Taram Okre ngarang Kangchup Road Leba Haurang Sabal Youth Club na Sinduna Pangtokiba Taram Opagi Tharam aduda Championship aduda Silver Medal Fanglakkrabi CS Sonia MD Championship aduda Saruk Yaruba M Ronaldo MD L Rohita Achamba Khudol Singh Piduna Pungning Thawatki Arabida bulletin is the headlines samahana mayam thamsage. Nat ki harau tayambaga loidana kuki chin mizo furuk ki laurok matungi kumhai jawang kod pangthokre governor na nungsi chana na leminabagi pauksel piri. BJP na luchingba lengang asi advertisement gi government natte lengang na paikhalakpa thaurang singbu miyam da khangan naba hot na bani haina IPI minister Bishwarjit na phongtokre amasong Caesar Hospital and Research Institute na Caesar Children Heartbeat program gi saroga moina ataba mamagda angang tragama thoi layengkre